Manipur Police na IMPHAL-EAST ke ANDRO da LEIBA NGARIYAN CAMPHOR SUNGPHAM dagi lona Thingkhraba Lalhoulup Kcp ki Cadre ni Phare Hairi. Manipur Police ki pau aman hai faraba miwe adu yumnam abung sing elastingak pa chahi 38 amadi thangjam Joy Kumar Singh chahi 82 ni hairiba miwe ani asi khulai amadi maru yonthok yonsin tawba amadi lanai amadi lenga ki official amadi mitam dagi senkhai chathabada chenabani hairi. Makoi ani dagi 9mm pistol ani amadi magazine ani Chinese made hand grenade ani 9mm live ammunition tara 5.56 mm insas live ammunition tara insas rifle magazine ama amadi sling bag ama fagat pangamle hairi. Manipur Police na IMPHAL-EAST ke ANDRO da LEIBA NGARIYAN CAMPHOR SUNGPHAM dagi lona Thingkhraba Lalhoulup Kcp ki Cadre ni Phare Hairi. Manipur Police ki pau aman hai faraba miwe adu yumnam abung sing elastingak pa chahi 38 amadi thangjam Joy Kumar Singh chahi 82 ni hairiba miwe ani asi khulai amadi maru yonthok yonsin tawba amadi lanai amadi lenga ki official amadi mitam dagi senkhai chathabada chenabani hairi. Makoi ani dagi 9mm pistol ani amadi magazine ani Chinese made hand grenade ani 9mm live ammunition tara 5.56 mm insas live ammunition tara insas rifle magazine ama amadi sling bag ama fagat pangamle hairi.